Singjamai Chongtham Laikai the bomb Pokhaibada bomb adubu purakpani haina singnaba miyoi ama sire hairi Inafa Kibada Taraga Nithre ngasi ayuk thadorakle nupa tarukti thadoraktri hairi miyoi taraga marisu naga village guard northern command ngasi thadorakle Kuki singna naga thadorakpa masing chap chana exchange taunakre lemhauriba miyoi kaidongai pithok nagadra khangdri petrol amasung diesel gi mamal liter da lupa 3 hengatkre Manipur dagi drug trafficking taubani haiba UK ne gi kedar ama Assam police ki makuta sire ngarang numidang Assam amsung Manipur gi border ma ta kasar police na drug lalon basing gi mathak sa thakiba counter operation amata Manipur dagi silent dongal ls dulung ko UK ne gi eastern state drug trafficking network ta sinabani haiba kedar ama Assam police ki makuta sire hari pawasi gi matung inaziri ghat police station gi Boma Puji ki forest area da Assam police na operation sa tharak pada lai khidra keter asina police tam na nongmai kabla kibani masida Assam police commando battalion ki nabjit teti ko personnel ama sok labasu bullet proof base na ngaktok pada ki kudong thingai oikide nongmai kabla pada ki police ki maike de ki handuna ka pada lai khidra mi asi sok pani mahaku silchar medical college ama sung hospital da lai kan na pukhatlu pada doctor na sire ka progle hairaki thaudo asi ki matang de kasar gi Senior Superintendent of Police Sanjeev Kumar Sakyana Pungdo Kibada Thak2 Mangada Diglak Haina Khangna Wangda Assam Police na anti drug operation sa thabata nongmai ne kablak padagi Sire Hussein Kajib Kawa Constable ama pandono sokibani ngarang gi thaudok te lai kidraba UK ne gi kedar asi thaudok adu su sienna baga loina na numit adu da makhoi na sijina kiba nongmai su recover tawangam le hairi Election Commission stand taraga taruk amasung Union Territory ahum da SIR pangthokna matam lauthokre Manipur da May 19 dagi special intensive revision hauragani May taraga ni 2026 pawda Manipur gi elector singi masing lakun lising maudraga mathoi samapan maudraga mapan leiri pangthok kadar Manipur gi SIR da BLO lising ani ga samapan maudraga taruk BLA lising mangaga hum season agani BLO singna May 2026 tagi hauraga June 2026 pawba yumtong kuting dasat kani amasung final electoral roll gi September 2026 ta phongani ECI Manipur gi irang ga topa furup sing yausin dune hena chauthokna bo na balep kadabani Mizoram speaker Manipur de lai ribai khoi gi isil inau sing gi mathak ta ot nai rakpada tumin na yengduna lairoi lalbiak jama Manipur da hojik wari batang tulai ta pio masida topa kanglop na trang furup sing yausin laktun irang asibe hena pak thok chauthok han na bo na ba yaning te loina na state asida lai ribai isil inau amadi iche sel sing gi mathak ta tamthina ot nai rakpada tumin na yengduna lairoi haina Mizoram Legislative Assembly gi speaker lalbiak zamana section watam lagli Manipur da thokli irang asigi matang da PPC na lawba interview amata mahak na hai Manipur ra hojik wari ba situation asida Mizoram lenga na kuting jen bading amde adubo makata na ikoi ki ichili nausing amadi ichil ise sing da tamtina ot na rakda badi timini yeng duna lairoi hojik thokli irang asida to pakanglop na trangna furup sing yausen tune hena sauthok na bo na bal lep kada bani kanglop masel gi marak te yeng thina ba kan na ba karisu purak loi furup khuding makna matam sang na sa tharak laba irang asin loisin na ba violence ki thabuk lep tu napun na pamin na wari sana na ba na ba romda konsin gada bani haiki mahak na makata ra tuna hai kuki mijo gangte wifi amadi paite gumba furup sing ase tongan tongan be mingthon oijar bosa ekoi chakma na ba furup ni brother ethnic family ni region ase da laiba community sing ki marak te sil ina oiba ki wakhalun amadi punna in tappa laimin na ba yamna mak mathau tai Manipur da thokle bi irang ase maram oiduna laiba kasigi atopa state sing da nok na pom oi handana ba state asla kundari furup khudimak na hona pam thok ni kangluk masen kulai pai duna kuthana ba ki mahutta yana da balai ba khudimak wari sana duna wari sin porak na ba hona gada bari kangluk masel gi marak ta ing tap na punna laimina na ba afabu oi gani maduna tadana khut thana duna violence ki thabuk makata na sa thada bana misam yam ki awaba saitheng mayuk na gani thokli ba isu kuding maki tungkoi ba wari sin porak na ba platform lai gani madam aduna community kuding mak na violence ki thabuk leptana punna famina duna wari sana borom da meeting changna ba appeal tawri Laibak asigi state amasung Union Territory taraga hum the special intensive revision SIR mai pak na pangthok raba matung the Election Commission of India ECI na wadau riba state Union Territory singi manung dagi Manipur yaw na state taraga taruk amasung Union Territory ahum the SIR pangthok lagani haina lautorakre commission asina ngasi thokwa serol gi matung inna SIR pangthok laga daba state Union Territory sing da Manipuri Odisha Mizoram Nagaland Tripura Sikkim Uttarakhand Andhra Pradesh Arunachal Pradesh Haryana Chandigarh Telangana Punjab Karnataka Meghalaya Maharashtra Jharkhand Delhi amasung DNSND ni serol asigi matung inna Odisha Mizoram Sikkim amasung Manipur gi SIR gi qualifying date na July ama 2026 paigani revision asigi damakta sem saba preparation yaw na training amasung
printing ki thabuk na state mari sigi oina tha sigi kundagi hauraga kunda mapan phawgi manungda pangthokani booth level officer BLO sing na yumthong kuting da satpagi thabuk na manipur yauna state mari asigi tha sigi kunthra dagi hauraga mathang thagi kungani pan phawgi manungda oigani polling station sing rationalization ki thabuk na mathang thagi kungani pan phawgi manungda loisan gani draft electoral roll na July 5 da phonglaga masigi manungda claim amasung objection torokpa yabagi matamna draft electoral roll phongkadaba July 5 dagi hauraga September 3 phawgi manungda oigani draft electoral roll la yumpham oiduna torokpa claim amasung objection sing notice paste dispose gi thabuk na draft electoral roll phongbagi numita gi hauraga lagliba September 2 phawgi manungda thabuk tumonthokani amasung manipur gi yauna state mari asigi final electoral roll na sahi sigi September 3 ta phonggani hairi commission ki serona sigi matung ina ahum soba tangka koigador belaiba ka sigi SIR phase 3 ki thabuk thorom sing asi hojik chathariba census ki house listing thabuk asiga punna pangthok minna bada kudong sana bani hairi thabuk asida Himachal Pradesh Jammu and Kashmir amasung Ladakh na tana tayo hum sing da pangthokani haina supalli Cherol sigi matung ina manipur gi oina revision asida BLO lising ani ga sapan maudraga taruk amasung 11 agent BLA lising mga ga ahum na mathaw pangthok kadaba ga loina na cha iba tha sigi tarag ni thoi me tarag ni thoi 2026 awuda manipur gi oina laikiba elector sing gi apun masing na lakun lising maudraga mathoi chamapan maudraga mapan ni haina sufam dorakli kapsin meda chenaba angang ama yauna mioi ani fare police tha asigi toreta tangkhamawang laikai gi yumgi thongal amada nongmai kapsin mathaudoki matangna lokhatpa case ki investigation da police na 0.9 mm gi life round manga empty case mari projectile ama thodok thokfam dagi recover tawduna makha chatharakpa investigation da tha asigi taraga mathoi da juvenile ama phaki aduga mahaka loina ba harawro awang laikai dagi usam roshan elias naubi kungani pan kauba mioi amana tha asigi taraga ni thoi da phagat pagal loina na investigation asigi matugina makhoina sel lawna bagi dama kihan khangana ba nongmai kap khibani haiba khangde haina police control room gi cherol amana phongdurakli lengang na manipur muthana ba paikhaliba lalong single pulup manga manipur na india da hek tin khibadagi hauraga hojik fawba tongan tongan ba lalong kaya chathaduna manipur bu muthana ba honari basile pu haina lup manga na india lengak ta taksilakli amuko porei le marol ko horamo ba amasung MSF punna lup manga na sinuna kwa kaitel da ba amuko gi office ta ngasi pangthoki ba pawgi mifam ama da lup manga gi convener sanjoy shoro khaibam na wafam asi phongdorakhibani mifam adu da mang na makhata na hai manipur mahausa na puwari leijaba chawkatba khunai ama oina lai manipur da india da hek tin khibaga namthana ba yana ba haiduna tongan tongan ba lalong kaya chathaduna lakhibani hojik manipur da thokliba irang asisu india lenga ki manipur muthana ba yana ba proxy war ni asiguma lalong sing asi lepkadabani mang hai manipur miya mu chawkatba khunai oidana ba government of india na lisang na namthaduna lakli sifai season na duna manipur miya mu namthana ba india lenga na honaduna lakli namthana ba upai ayamba mai paklaktrabadi india lenga na communal card season na bahorakpani communal card season na bahorakpadagidi ngasi manipur da puna khunda minariba kanglo furup singi marakta khana ba joina bahana sunabagi thawdo kaya lepdana thogali asumna chatha halakpa kangluf kilan manbak hawong sing handaki chahi khara aseda khangyen henjilakpa kum tawi ngasi ngarang tholiba icham chamna lambi da chachaba mioi sing nongmaina kablaga hatokpa amadi kanglu furuf amagi mioi singna toppa kanglu furuf ki mioi singu fajin punsinduna thamba thawong sing asi mioi ba kunai da chana da ba khwaidagi tamthiba sajani asiguma thawong sing asi lup manga na kanem tawi india government na sanarakli ba communal card asina kanglu furuf amata da kana na ba khudong chaba piroi madugi mahuta kanglu furuf adu mut kidaba nabida chingthari bani india government amasung ma ka kongloi oriba proxy forcing asina sanariba communal card ki thawong sing asi khudakta leptrabadi manipur na ingtappa tangdulaita na hingbang ngamloi maramasina lup manga na india government na sanariba communal card asai lepina ba amadi hojik tholiba so apan misi mina amadi mifami pun gi thawong sing asi khudakta lefan gani haike ministry na hablakpa BC charge lawba lakpada office so olon chinkre Manipur University MU gi anoba vice chancellor in charge oina ba india lenga ki ministry of education na khalakhiba professor Ganga Prasad Prasad na charge lawba lakpada Manipur University Student Union musu na BC office so olon chinkre india lenga ki under secretary Rajesh Kumar thokpa order amada MU gi BC in charge oina university asigi commerce department gi professor Ganga Prasad pu hablakhiba ga loina na khudakta gi thaupu ba hauna ba khangalakibani order sigi matungina professor asina ngasi nungthil pung mari tabada BC gi court hall da charge lawna balaki adubu ministry gi order adu maram chadaba Manipur University Act 2005 ki wangmada leiba thabagni haina musu gi thomi singna thingba pibadagi professor Ganga Prasad charge lawduna halan khraba matung BC gi office adu solon sen khibani iramasiga mari lainana musu gi general
General Secretary Mayanglambam Malemnganbana hai ngasi Government of India gi Ministry of Education Department of Higher Secondary Education na Professor Ganga Prasad pu Manipur University gi BC oina charge pirakpa si yaningde maramdi Manipur University Act 2005 ki matung ina BC in charge asi university asi ki khwaidagi senior oiba professor aduna oigadabani masigi ek asibu thugairaga senior most natana oja ama khalakpa si musuna hakchina lawi Manipur gi awangba mahikol ama oriba Manipur University da politics tawraga BC khalakpa gi mawong asibu yaningdaba utpa oina musuna BC gi get asi solon senbadi masi thugaiduna BC gi charge launa bhonaraglabadi musuna block amadi department khudingmak solon senbagi khongjang changsilakani amadi class Ben Taugani haina phongdoragli Musugi Literature and Publicity Secretary Sidananda Sarang Timna hai MU gi hanagi BC Professor and Lokendra gi matam loikraba matungma ki fam asi hangba yadabanina University asi ki khwaidagi senior most professor Sumitra Fanjaubambu BC in charge hab laba matung da BC gi thawgai puduna lakli adabu ngasi khangkhangawdana Professor Ganga Prasad pu BC gi in charge oigadabani haiba Ministry gi wafam asi musuna sugya yabangam loi maramdi Professor Ganga Prasad ki mathakta Department of Physics ki Professor Sumitra Fanjawam amadi Department of Chemistry ki Professor RK Hemanta Kumar Sulairi Manipur University Act 2005 ki matung ina BC in charge punab ami laina masigumba order tholakpa si condemn tawi Ministry natraga mari laina ba authority na musuna ngasi lonseliba so asi thugaiduna namfu da charge law na bahona patarabadi makhata ba fafatagi daita Manipur University ki authority amadi ngasi gilenga asina pugadabani haina phongdokhi